ꯐꯤꯔꯦꯞꯄꯒꯤ ꯋꯥꯍꯩꯗꯨꯗ ꯃꯔꯨꯞ ꯑꯅꯤꯃꯛ ꯁꯣꯔ ꯐꯥꯎꯕ ꯍꯣꯜꯂꯤ ꯀꯥꯎꯅ ꯆꯞ ꯆꯞ ꯂꯦꯞꯅꯈꯤ꯫ ꯑꯃꯨꯛꯁꯨ ꯅꯨꯡꯉꯥꯏꯇꯦ, ꯑꯃꯨꯛꯁꯨ ꯍꯥꯏꯐꯝ ꯈꯪꯗꯦ꯫ ꯇꯁꯦꯡꯅ ꯁꯤꯒꯤ ꯐꯤꯚꯝ ꯌꯧꯅ ꯂꯥꯞꯅꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯃꯈꯣꯏꯅꯁꯨ ꯊꯥꯖꯔꯨꯗ꯭ꯔꯦ꯫ ꯃꯈꯣꯏꯅ ꯐꯤꯔꯦꯞꯄꯗ ꯇꯥꯊꯤꯔꯨꯕ ꯅꯤꯡꯉꯝꯗꯕ ꯄꯣꯛꯂꯛꯏ꯫ ꯂꯥꯞꯅꯔꯤꯉꯩ ꯃꯔꯛꯇꯣ ꯐꯤꯔꯦꯞꯄꯅ ꯑꯣꯏꯔꯝꯒꯗꯕ ꯐꯤꯚꯝ ꯂꯨꯝꯅ ꯂꯧꯗ꯭ꯔꯦ ꯃꯔꯨꯞꯅꯤ ꯀꯥꯎꯊꯣꯛꯂꯦ ꯍꯥꯏꯅ ꯋꯥꯔꯧꯅꯈꯤꯕ꯫ ꯐꯤꯔꯦꯞꯄ ꯃꯥꯒꯤꯁꯨ ꯂꯨꯔꯕ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛꯀꯤ ꯂꯥꯟꯐꯝ ꯑꯃ ꯀꯟꯅ ꯃꯥꯌꯣꯛꯅꯕ ꯃꯤꯀꯨꯞ ꯑꯣꯏꯈꯤ꯫ ꯕꯣꯔꯤꯁꯇꯒꯤ ꯑꯦꯔꯣꯟꯅ ꯍꯦꯟꯅ ꯋꯥꯕ ꯍꯦꯜꯂꯛꯏ꯫ ꯁꯣꯔ ꯑꯃ ꯐꯨꯏꯅ ꯍꯣꯜꯂꯒ ꯈꯜꯂꯤ ꯃꯇꯣꯝꯇ, ꯇꯧꯈꯤꯕ ꯑꯩꯒꯤ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯄꯨꯝꯅꯃꯛ ꯑꯔꯦꯝꯕ ꯇꯥꯔꯕ? ꯃꯁꯥꯗꯨ ꯐꯨꯟꯒꯠꯂꯛꯏ ꯑꯦꯔꯣꯟ꯫ ꯀꯥꯏꯅꯈ꯭ꯔꯦ, ꯕ꯭ꯔꯦꯛ ꯑꯞ ꯇꯧꯈ꯭ꯔꯦ ꯈꯛ ꯍꯥꯏꯔꯝꯂꯁꯨ ꯍꯟꯖꯤꯟꯅꯕ ꯆꯥꯟꯁ ꯂꯩꯔꯝꯒꯅꯤ꯫ ꯑꯗꯨꯕꯨ ꯂꯩꯅꯔꯤꯕ ꯐꯤꯚꯝꯁꯤꯗꯗꯤ ꯅꯛꯁꯤꯟꯅꯕ ꯇꯥꯏꯁꯤꯟꯅꯕꯒꯤ ꯋꯥꯡꯃ ꯂꯥꯟꯈ꯭ꯔꯦ꯫ ꯀꯠꯊꯣꯛꯈꯤꯕ ꯂꯩꯈ꯭ꯔꯦ꯫ ꯃꯥꯅꯁꯨ ꯀꯅꯥ ꯑꯃꯕꯨ ꯅꯨꯡꯁꯤꯕꯗ ꯃꯈꯣꯏ ꯑꯅꯤꯇꯕꯨ ꯊꯨꯡꯅꯔꯗꯤ ꯈꯜꯂꯗꯨꯅ꯫ ꯕꯣꯔꯤꯁꯅ, ꯑꯁ ꯑꯩ ꯀꯣꯛ ꯉꯥꯎꯁꯤꯜꯂꯛꯑꯦ ꯁꯤ ꯌꯧꯁꯤꯜꯂꯛꯑꯗꯤ꯫ ꯅꯠꯇꯦ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ, ꯍꯦꯄꯤ ꯑꯦꯟꯗꯤꯡꯒꯤ ꯋꯥꯔꯤ ꯑꯃꯠꯇ ꯑꯣꯏꯔꯝꯗ꯭ꯔꯤꯁꯦ꯫ ꯅꯣꯏ ꯂꯕ ꯁ꯭ꯇꯣꯔꯤꯁꯦ ꯑꯩ ꯌꯥꯝ ꯄꯥꯈꯠꯂꯦ꯫ ꯅꯣꯡꯉꯥꯟꯕꯒ ꯑꯥꯏ ꯂꯚ ꯌꯨ ꯍꯥꯏꯔꯨꯔꯅꯤ꯫ ꯑꯦꯔꯣꯟ ꯕꯣꯔꯤꯁꯀꯤ ꯃꯆꯤꯟꯗꯨ ꯇꯥꯅꯤꯡꯗ꯭ꯔꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯣꯅ ꯃꯦꯜꯂꯒ ꯅꯥꯀꯜ ꯑꯃꯗ ꯆꯦꯞꯇꯨꯅ ꯇꯨꯝꯈ꯭ꯔꯦ꯫ ꯅꯥꯁꯣꯟ ꯄꯤꯛꯅ ꯇꯥꯔꯛꯏ ꯃꯥꯁꯨ꯫ ꯅꯤꯡꯉꯣꯜꯅ ꯀꯞꯂꯤ ꯀꯞꯂꯤ ꯍꯥꯏꯈꯤꯕ, ꯅꯪꯅ ꯑꯩ ꯉꯁꯤꯐꯥꯎ ꯅꯨꯡꯁꯤ ꯍꯥꯏꯈꯤꯕ꯭ꯔꯥ? ꯎꯏꯁꯤꯜꯂꯝꯕ ꯃꯃꯤꯠꯇꯣ ꯄꯥꯡꯊꯣꯔꯛꯂꯒ ꯆꯞ ꯌꯨꯡꯅ ꯂꯩꯈꯤ꯫ ꯃꯥꯅ ꯅꯤꯡꯉꯣꯜ ꯅꯨꯡꯁꯤꯕꯗ ꯅꯣꯡꯃꯇ ꯅꯨꯡꯁꯤ ꯍꯥꯏꯈꯤꯗꯕꯅꯤ꯫ ꯅꯤꯡꯉꯣꯜ ꯀꯣꯏꯁꯤꯜꯂꯨꯕꯗ, ꯅꯨꯡꯁꯤꯅꯔꯨꯕꯗ ꯐꯤꯔꯦꯞꯄꯒ ꯇꯥꯝꯅꯥꯒ ꯀꯥꯏꯅꯈꯤꯗ꯭ꯔꯥ ꯍꯥꯏꯅ꯫ ꯃꯔꯨꯞ ꯃꯁꯦꯜ, ꯃꯃꯥꯟꯅꯕꯤ ꯃꯃꯥꯟꯅꯕ ꯅꯨꯡꯁꯤꯅꯔꯗꯤ ꯑꯃ ꯀꯥꯏꯅꯒꯜꯂꯤ ꯍꯥꯏꯕ ꯃꯇꯝꯗꯨꯒꯤ ꯅꯍꯥ ꯑꯣꯏꯔꯤꯉꯩꯒꯤ ꯋꯥꯈꯜꯗ ꯄꯨꯟꯁꯤꯒꯤ ꯍꯤꯡꯕꯒꯤ ꯌꯦꯅꯤꯡꯗꯤ ꯃꯁꯥꯅ ꯊꯗꯠꯈ꯭ꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯇꯕꯨ ꯊꯨꯡꯅꯔꯗꯤ ꯍꯥꯏꯅ ꯃꯥꯒꯤ ꯅꯨꯡꯁꯤꯕ ꯀꯠꯊꯣꯛꯈꯤ꯫ ꯃꯗꯨ ꯐꯤꯔꯦꯞꯄꯅ ꯇꯥꯝꯅ ꯅꯨꯡꯁꯤꯃꯟꯕ ꯎꯕꯅ ꯃꯥꯅꯁꯨ ꯉꯝꯈꯤꯕꯅꯤ꯫ ꯅꯤꯡꯉꯣꯜꯅ ꯃꯥꯕꯨ ꯉꯥꯏꯔꯝꯗ ꯑꯇꯣꯞꯄꯗ ꯃꯌꯨꯝ ꯄꯥꯟꯈꯤꯕꯅꯤ꯫ ꯇꯥꯏꯅꯔꯨꯕꯁꯨ ꯌꯥꯗꯦ ꯅꯤꯡꯉꯣꯜꯗ꯫ ꯃꯥꯅꯁꯨ ꯃꯇꯝ ꯈꯔ ꯉꯥꯏꯌꯨ ꯍꯥꯏꯍꯧꯗ꯭ꯔꯦ꯫ ꯅꯨꯡꯁꯤ ꯍꯥꯏꯅꯁꯨ ꯐꯣꯡꯍꯧꯗ꯭ꯔꯦ꯫ ꯃꯆꯤꯟ ꯂꯨꯝꯕ ꯑꯣꯏꯔꯤꯉꯩ ꯃꯨꯚ ꯑꯣꯟ ꯇꯧꯕꯁꯨ ꯉꯝꯗ ꯂꯦꯜꯂꯤꯕꯅꯤ ꯅꯨꯄꯤ ꯑꯃ ꯐꯥꯎꯁꯨ ꯍꯟꯅ ꯌꯦꯡꯗ꯫ ꯑꯌꯨꯛꯅꯤ꯫ ꯇꯥꯝꯅꯥ ꯃꯍꯧꯁꯥꯒꯨꯝ ꯌꯥꯍꯧ ꯌꯥꯝꯅ ꯉꯟꯅ ꯍꯧꯒꯠꯂꯤ꯫ ꯃꯄꯨꯡ ꯐꯥꯅ ꯅꯣꯡ ꯉꯥꯟꯗ꯭ꯔꯤꯉꯩ ꯄꯨꯡꯐꯝꯗꯅꯤ꯫ ꯏꯃꯨꯡ ꯃꯥꯡꯒꯣꯜ ꯁꯤꯠ ꯅꯥꯟꯅ ꯂꯣꯏꯁꯤꯜꯂꯤ꯫ ꯊꯥꯏꯅꯒꯤ ꯑꯇꯦꯛꯄ ꯌꯨꯝ ꯌꯥꯝꯅ ꯁꯦꯝꯖꯤꯜꯂꯦ꯫ ꯀꯥ ꯑꯃꯁꯨ ꯍꯥꯞꯆꯤꯜꯂꯦ꯫ ꯌꯨꯝꯊꯛ ꯀꯨꯞꯄ ꯑꯃꯟꯕ ꯇꯤꯟꯁꯨ ꯍꯣꯡꯗꯣꯛꯂꯦ꯫ ꯐꯛꯂꯥꯡ ꯑꯅꯧꯕꯁꯨ ꯅꯨꯡꯍꯥꯏꯔꯦ꯫ ꯒꯦꯠ ꯄꯥꯟꯗꯨꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯄꯥꯜꯂꯕꯅꯤ꯫ ꯅꯨꯄꯤ ꯃꯇꯣꯝꯇꯅ ꯄꯥꯟꯕ ꯌꯨꯝꯕꯥꯟꯅꯤꯀ ꯊꯥꯖꯔꯣꯏ꯫ ꯇꯨꯜꯁꯤꯕꯣꯡ ꯑꯀꯣꯏꯕꯗꯣ ꯁꯤꯔꯤ ꯆꯜꯂꯤ꯫ ꯋꯥꯏ ꯅꯥꯟꯅ ꯇꯩꯊꯣꯛꯂꯝꯂꯒ ꯌꯦꯅꯈꯥꯗ ꯆꯥꯏꯊꯈ꯭ꯔꯦ꯫ ꯁꯨꯃꯥꯡ ꯃꯇꯣꯟꯗ ꯍꯧꯔꯤꯕ ꯍꯥꯎ ꯁꯅꯥꯔꯩ ꯑꯃ ꯑꯅꯤ ꯍꯦꯛꯄꯒ ꯂꯥꯏ ꯄꯨꯈꯝꯗꯨꯗ ꯍꯥꯞꯄꯤ꯫ ꯃꯅꯝ ꯅꯥꯏꯕ ꯗꯨꯛ ꯆꯨꯈꯠꯂꯒ ꯑꯌꯨꯛꯀꯤ ꯃꯉꯥꯡ ꯈꯨꯔꯨꯝꯈ꯭ꯔꯦ꯫ ꯂꯣꯏꯔꯝꯂꯒ ꯏꯃꯨꯡꯗ ꯆꯪꯉꯛꯂꯒ ꯃꯃꯥꯏ ꯃꯃꯤꯠꯇꯨ ꯈꯔ ꯀꯦꯠꯁꯤꯜꯂꯤ꯫ ꯕꯤꯕꯤ ꯀ꯭ꯔꯤꯝ ꯑꯃ, ꯃꯃꯤꯠꯇꯨꯁꯨ ꯄꯥꯔꯞꯅ ꯑꯥꯏꯂꯥꯏꯅꯔ ꯆꯤꯡꯉꯤ꯫ ꯃꯁꯝ ꯃꯅꯥ ꯍꯥꯠꯇꯣꯛꯂꯒ ꯀꯣꯠ ꯁꯦꯠꯀꯤ ꯂꯥꯏꯠ ꯒ꯭ꯔꯤꯟ ꯑꯃ ꯍꯣꯡꯗꯣꯛꯂꯒ ꯊꯣꯔꯛꯏ꯫ ꯑꯦꯛꯇꯤꯚꯥꯗꯣ ꯊꯧꯗꯨꯅ ꯂꯥꯛꯏ꯫ ꯂꯩꯔꯛ ꯑꯃꯗ ꯊꯧꯖꯤꯜꯂꯛꯏ꯫ ꯁ꯭ꯃꯥꯏꯜ ꯀꯤꯌꯔ ꯆꯤꯜꯗ꯭ꯔꯦꯟ ꯍꯣꯝ ꯍꯥꯏꯅ ꯆꯥꯎꯅ ꯊꯥꯗꯨꯅ ꯂꯩꯔꯤꯕ ꯆꯤꯜꯗ꯭ꯔꯦꯟ ꯍꯣꯝ ꯑꯗꯣꯝꯗ ꯊꯧꯖꯤꯜꯂꯛꯂꯒ ꯄꯥꯔꯀꯤꯡ ꯑꯦꯔꯤꯌꯥꯗ ꯑꯦꯛꯇꯤꯚꯥꯗꯣ ꯈꯥꯝꯈ꯭ꯔꯦ꯫ ꯎꯞꯂꯛꯄ ꯍꯦꯜꯃꯦꯠꯇꯨ ꯒꯥꯔꯤꯒꯤ ꯍꯦꯟꯗꯜꯗ ꯍꯨꯛꯆꯤꯜꯂꯝꯂꯒ ꯊꯣꯔꯛꯏ꯫ ꯀꯨꯆꯨ ꯀꯨꯃꯦꯟ ꯇꯕꯥꯔꯗꯅ ꯁꯦꯇꯣꯛ ꯆꯥꯊꯣꯔꯛꯄꯗ ꯏꯄꯛꯇ ꯄꯛꯆꯩ꯫ ꯃꯁꯥ ꯅꯥꯟꯅ ꯍꯤꯡꯖꯕꯤꯅꯤ, ꯆꯃꯣꯠ ꯆꯅꯥꯏꯅꯗꯦ꯫ ꯄꯤꯕꯥꯁꯨ ꯑꯌꯨꯛꯇꯨꯗ ꯀꯗꯥꯏ ꯆꯠꯀꯗꯕꯅꯣ ꯐꯣꯔꯃꯦꯜ ꯑꯣꯏꯕ ꯃꯐꯤ ꯃꯔꯣꯜ ꯅꯥꯟꯅ ꯁꯦꯠꯇꯨꯅ ꯊꯣꯔꯛꯄꯅꯤ꯫ ꯇꯥꯝꯅꯥꯅ ꯆꯪꯁꯤꯜꯂꯛꯄ ꯎꯕꯗ ꯃꯈꯣꯡꯗꯨ ꯊꯥꯡꯒꯗꯧꯕ ꯑꯗꯣꯝꯗ ꯆꯠꯇ ꯅꯣꯛꯃꯤ ꯆꯪꯁꯤꯜꯂꯛꯂꯒ, ꯅꯨꯡꯊꯤꯜ ꯂꯥꯛꯀꯗ꯭ꯔꯥ ꯈꯜꯂꯒ꯫ ꯇꯥꯝꯅꯥꯁꯨ ꯅꯣꯛꯐꯦꯠ ꯇꯧꯁꯤꯟꯗꯨꯅ, ꯅꯨꯡꯊꯤꯜꯗꯣ ꯂꯥꯛꯀꯦ ꯈꯟꯕꯅꯤ, ꯑꯃꯨꯛꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯦ, ꯑꯌꯨꯛ ꯑꯣꯏꯅ ꯂꯥꯛꯑꯕ꯫ ꯑꯅꯤꯃꯛ ꯍꯣꯝ ꯃꯅꯨꯡꯂꯣꯝꯗ ꯈꯝꯕ꯭ꯔꯥꯡꯅꯅ ꯆꯪꯃꯤꯟꯅꯔꯛꯏ꯫ ꯄꯤꯕꯥꯅ, ꯁ꯭ꯇꯥꯐ ꯑꯅꯧꯕ ꯑꯉꯥꯡ ꯁꯦꯟꯅꯅꯕ ꯅꯨꯄꯤ ꯑꯃ ꯄꯥꯝꯃꯦ, ꯈꯪꯅ ꯆꯥꯟꯅꯕ ꯂꯩꯒꯗ꯭ꯔꯥ? ꯂꯩꯇꯤꯌꯦ, ꯂꯩꯔꯗꯤ ꯍꯥꯏꯔꯛꯀꯦ꯫ ꯅꯥꯏꯅꯕꯗꯗꯤ ꯌꯥꯔꯔꯣꯏ, ꯑꯩ ꯁꯣꯝꯗ ꯁꯨꯝ ꯊꯤꯔꯒꯦꯗ꯫
ꯊꯕꯛꯄꯨ ꯈꯔ ꯀꯣꯝꯃꯕꯣ ꯅꯣꯡ ꯅꯤꯅꯤꯗꯤ ꯍꯣꯇꯦꯜ ꯂꯦꯞꯈꯤꯅꯤ ꯑꯩꯒꯤ ꯊꯕꯛ ꯍꯧꯕꯒꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯐꯔꯛ ꯇꯥꯗꯅꯕ ꯆꯤꯜꯗ꯭ꯔꯦꯟ ꯍꯣꯝꯗꯨ ꯌꯥꯝꯅ ꯆꯥꯎꯏ ꯃꯐꯝ ꯕꯤꯜꯗꯤꯡ ꯑꯗꯨꯃꯗꯤ ꯃꯊꯛꯇ ꯑꯃꯈꯛ ꯍꯥꯞꯄꯤ ꯀꯌꯥ ꯆꯥꯎꯅ ꯁꯥꯗꯦ ꯑꯉꯥꯡꯁꯤꯡꯒꯤ ꯑꯣꯏꯕꯒꯤ ꯁꯥꯟꯅꯐꯝꯗꯤ ꯃꯐꯝ ꯆꯥꯅ ꯆꯥꯅ ꯊꯝꯕꯤ ꯄ꯭ꯂꯦꯒ꯭ꯔꯥꯎꯟ ꯑꯗꯨꯗ ꯃꯈꯜ ꯃꯈꯜꯒꯤ ꯏꯀ꯭ꯋꯤꯞꯃꯦꯟꯠꯁ ꯍꯥꯞꯄꯤ ꯁ꯭ꯂꯥꯏꯗ ꯁ꯭ꯋꯤꯡꯁ ꯁꯤꯁꯣꯁ ꯀ꯭ꯂꯥꯏꯝꯕꯔꯁ ꯃꯦꯔꯤ ꯒꯣ ꯔꯥꯎꯟ ꯑꯃꯗꯤ ꯃꯜꯇꯤ ꯄ꯭ꯂꯦ ꯁ꯭ꯇꯦꯁꯟ ꯑꯁꯤꯅꯆꯤꯡꯕ ꯀꯥꯔꯄꯦꯠ ꯒ꯭ꯔꯥꯁ ꯊꯥꯕ ꯋꯦꯇꯤꯡ ꯁꯦꯠ ꯑꯦꯔꯤꯌꯥ ꯑꯗꯣꯝꯗ ꯂꯥꯛꯇꯨꯅ ꯎꯒꯤ ꯆꯤꯌꯔꯗꯨꯗ ꯐꯝꯃꯤꯟꯅꯩ ꯁꯦꯆꯥꯎꯕꯤꯅ ꯁꯤꯗ ꯄꯥꯛꯅ ꯆꯠꯇꯦꯅ ꯉꯥꯡꯕꯗ ꯂꯣꯏꯔꯦ ꯑꯩꯅꯗꯤ ꯁꯣꯝꯗ ꯊꯕꯛ ꯁꯪꯗꯝꯅꯤꯅ ꯆꯠꯅꯤꯡꯉꯁꯨ ꯎꯄꯥꯏ ꯂꯩꯇꯕ ꯑꯩ ꯂꯥꯛꯀꯅꯤ ꯍꯥꯏꯔꯝꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯈꯤꯕꯅꯤ ꯍꯦꯛ ꯐꯝꯊꯔꯛꯄꯒ ꯏꯃꯥ ꯀꯟꯅ ꯀꯧꯔꯒ ꯆꯦꯟꯁꯤꯜꯂꯛꯏ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯃꯃꯥꯏ ꯏꯅꯨꯡ ꯅꯨꯡꯁꯤꯔꯗꯅ ꯈꯖꯥꯏ ꯏꯉꯥꯡ ꯉꯥꯡꯂꯗꯅ ꯇꯥꯝꯅꯥꯁꯨ ꯉꯥꯟꯕꯅ ꯍꯔꯥꯎꯅ ꯍꯧ ꯊꯥꯗꯅ ꯆꯦꯜꯂꯛꯄꯗꯨꯗ ꯌꯦꯡꯂꯒ ꯅꯣꯛꯏ ꯆꯍꯤꯗꯤ ꯐꯅ ꯅꯧꯔꯝꯈꯤꯅꯤ ꯃꯃꯥ ꯍꯥꯏꯅ ꯀꯧꯗꯦ ꯃꯔꯣꯜ ꯁꯨꯕ ꯁꯨꯗꯕ ꯏꯃꯥ ꯍꯥꯏꯅ ꯀꯧꯏ ꯈꯣꯏꯔꯤ ꯈꯣꯏꯔꯤ ꯋꯥꯏ ꯋꯥꯏ ꯇꯥꯕ ꯃꯁꯝꯅ ꯀꯥ ꯍꯦꯟꯅ ꯇꯦꯜꯍꯟꯗ ꯀꯛꯏ ꯆꯦꯜꯂꯛꯄꯗ ꯂꯋꯥꯏꯒꯤ ꯁꯝ ꯈꯔ ꯐꯟ ꯐꯟ ꯆꯣꯡꯉꯤ ꯀꯨꯆꯨ ꯄꯥꯜꯂꯤ ꯃꯃꯥ ꯂꯧꯗꯨꯅ ꯗꯤꯝꯄꯜ ꯅꯥꯝꯃ ꯑꯃꯁꯨ ꯅꯣꯛꯄꯗ ꯀꯨꯁꯨꯛ ꯀꯨꯠꯅ ꯆꯣꯡꯊꯣꯛꯏ ꯐꯝꯃꯤꯕ ꯃꯃꯥꯒꯤ ꯃꯈ꯭ꯋꯥꯡꯗ ꯇꯥꯞ ꯀꯣꯟꯁꯤꯜꯂꯒ ꯎꯞꯁꯤꯟꯗꯨꯅ ꯂꯩꯈꯤ ꯄꯤꯚꯥ ꯅꯣꯛꯂꯒ ꯑꯁꯤꯕꯨ ꯃꯁꯛ ꯈꯪꯕ꯭ꯔꯣ ꯉꯥꯟꯕ ꯃꯔꯩ ꯀꯌꯥ ꯀꯣꯟꯗꯦ ꯋꯥ ꯉꯥꯡꯕꯗ ꯑꯉꯥꯡ ꯑꯣꯏꯕꯒꯤ ꯃꯔꯣꯜꯁꯨ ꯐꯥꯠꯇ꯭ꯔꯕꯁꯨ ꯀꯣꯊꯗꯨꯅ ꯀꯦꯁꯤꯟꯅꯗꯨꯅ ꯉꯥꯡꯗꯦ ꯀꯨꯛꯀꯥ ꯈꯔ ꯇꯧꯕ ꯂꯝꯍꯦꯟꯕ ꯑꯉꯥꯡꯅꯤ ꯈꯪꯉꯤ ꯏꯃꯥꯅꯤ ꯇꯥꯝꯅꯥꯅ ꯗꯗꯥꯗꯤ ꯀꯥꯏꯗ ꯂꯩꯍꯧꯔꯕ ꯉꯥꯟꯕꯅ ꯍꯥꯟꯕꯤ ꯇꯥꯟꯅꯔꯒ ꯆꯦꯟꯅꯛꯄꯅꯤ ꯃꯤꯊꯤꯗ ꯌꯧꯔꯦ ꯂꯥꯒꯤ ꯈꯣꯟꯊꯣꯛꯁꯤ ꯉꯥꯟꯕꯅ ꯅꯥ ꯑꯣꯏꯅ ꯁꯤꯖꯤꯟꯅꯩ ꯑꯦꯜꯒꯤ ꯈꯣꯟꯊꯣꯛ ꯑꯃꯠꯇ ꯁꯤꯖꯤꯟꯅꯕ ꯍꯩꯇꯦ ꯉꯥꯡꯕ ꯁꯛꯄ ꯇꯥꯕ ꯅꯨꯡꯉꯥꯏꯗꯨꯅ ꯃꯌꯥꯝꯅ ꯋꯥ ꯉꯥꯡꯍꯟꯅꯕꯇ ꯍꯣꯠꯅꯕꯅꯤ ꯃꯌꯥꯝꯒꯤ ꯉꯥꯃꯣꯛꯅꯤ ꯇꯥꯝꯅꯥꯁꯨ ꯁꯦꯜ ꯇꯥꯟꯅꯕ ꯍꯣꯠꯅꯕꯗ ꯃꯆꯥ ꯑꯅꯤ ꯁꯦꯟꯅꯕ ꯉꯝꯗ꯭ꯔꯗꯨꯅ ꯆꯤꯜꯗ꯭ꯔꯦꯟ ꯍꯣꯝꯗ ꯊꯅꯝꯂꯒ ꯃꯥꯅ ꯁꯦꯜ ꯇꯥꯟꯕꯅꯤ ꯃꯁꯤꯅ ꯄꯤꯕꯥ ꯃꯈꯣꯏ ꯑꯅꯤ ꯅꯛꯅꯕꯒꯤ ꯃꯔꯝꯅꯤ ꯇꯥꯏꯕꯪꯁꯨ ꯍꯔꯥꯎꯅ ꯃꯅꯤꯡ ꯈꯣꯝꯂꯒ ꯆꯦꯜꯂꯛꯏ ꯑꯉꯥꯡ ꯑꯅꯤꯃꯛ ꯀꯥ ꯍꯦꯟꯅ ꯁꯛ ꯃꯥꯟꯅꯗꯦ ꯐꯥꯏꯕꯣꯛ ꯑꯣꯏꯔꯕꯁꯨ ꯑꯗꯨꯕꯨ ꯃꯆꯤꯟ ꯃꯅꯥꯎ ꯑꯣꯏꯕꯒꯤ ꯈꯔ ꯈꯔꯗꯤ ꯀꯗꯥꯏꯗꯅꯣ ꯃꯥꯟꯅꯔꯤ ꯇꯥꯏꯕꯪꯅ ꯆꯪꯁꯤꯜꯂꯛꯄꯒ ꯉꯥꯟꯕꯅ ꯐꯠ ꯇꯥꯏꯕꯪꯕꯨ ꯊꯠꯆꯤꯜꯂꯤ ꯃꯈꯨꯠ ꯑꯅꯤ ꯁꯥꯡꯅ ꯐꯜꯂꯒ ꯃꯈꯣꯡꯒ ꯐꯜꯂꯞ ꯇꯧꯗꯨꯅ ꯗꯗꯥ 5 ꯃꯤꯅꯠ ꯏꯃꯥ ꯑꯣꯏꯅꯕꯤ ꯑꯩ ꯍꯥꯟꯅ ꯇꯥꯏꯕꯪꯗꯨ ꯅꯥꯔꯨꯝ ꯂꯥꯏꯕꯛ ꯅꯥꯇꯣꯟ ꯁꯨꯃꯥꯡ ꯍꯨꯃꯥꯡꯅ ꯆꯤ ꯀꯥꯔꯒ ꯁꯣꯔ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯆꯪꯁꯤꯟꯗꯕꯤꯗ ꯂꯦꯞꯄꯤ ꯇꯥꯝꯅꯥꯅ ꯇꯥꯏꯕꯪꯗꯨ ꯃꯈꯨꯠ ꯅꯥꯝꯃꯅ ꯆꯤꯡꯁꯤꯜꯂꯒ ꯃꯆꯥ ꯑꯅꯤꯃꯛ ꯀꯣꯟꯁꯤꯜꯂꯤ ꯉꯁꯤꯗꯤ ꯃꯃꯥꯒ ꯌꯨꯝ ꯆꯠꯇꯣꯏꯅꯤ ꯌꯨꯝꯗ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯔꯨꯅꯕ ꯇꯥꯏꯕꯪ ꯅꯣꯛꯐꯦꯠ ꯇꯧꯏ ꯃꯥꯅ ꯏꯪ ꯇꯞꯄꯤ ꯋꯥ ꯀꯌꯥ ꯉꯥꯡꯒꯟꯗꯦ ꯉꯥꯟꯕꯅ ꯅꯣꯡꯃꯗ ꯋꯥ ꯀꯌꯥꯝ ꯉꯥꯡꯕ ꯌꯥꯏ ꯂꯣꯏꯅꯃꯛ ꯉꯥꯡꯍꯧꯒꯦ ꯍꯥꯏꯅ ꯂꯩꯕꯅꯤ ꯉꯥꯟꯕꯅ ꯌꯨꯝ ꯆꯠꯅꯅꯤ ꯑꯪꯀꯜ ꯑꯩ ꯅꯧꯕ ꯅꯥꯀꯅꯨ ꯁꯨꯛꯅꯥ ꯁꯤꯗ ꯂꯩꯅꯤꯡꯗꯦ ꯏꯪ ꯇꯞꯄ ꯇꯥꯏꯕꯪ ꯄꯤꯕꯥꯅ ꯇꯥꯝꯅꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯗꯨꯗꯒꯤ ꯃꯈꯨꯠ ꯁꯝꯗꯨꯅ ꯂꯧꯔꯒ ꯀꯣꯟꯁꯤꯜꯂꯤ ꯇꯨꯡ ꯑꯣꯟꯊꯣꯛꯍꯟꯗꯨꯅ ꯄꯤꯕꯥꯒꯤ ꯐꯥꯏꯒꯟ ꯑꯅꯤꯗ ꯑꯄꯤꯛꯄ ꯃꯈꯨꯠ ꯃꯆꯥ ꯑꯅꯤꯗꯨꯅ ꯉꯥꯛꯂꯒ ꯃꯃꯥꯗ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯌꯦꯡꯉꯤ ꯄꯤꯕꯥ ꯃꯉꯛ ꯆꯦꯞꯊꯔꯒ ꯇꯥꯏꯕꯪꯗ ꯍꯥꯏ ꯇꯥꯏꯕꯪ ꯅꯪꯗꯤ ꯁꯤꯗ ꯂꯥꯛꯅꯤꯡꯗ꯭ꯔꯣ ꯇꯥꯏꯕꯪ ꯃꯃꯥꯗ ꯌꯦꯡꯂꯒ ꯃꯃꯥꯅ ꯂꯩꯌꯨ ꯍꯥꯏꯗꯤ ꯂꯩꯅꯤ ꯇꯥꯝꯅꯥ ꯅꯣꯛꯂꯒ ꯍꯧꯒꯠꯂꯛꯏ ꯄꯤꯕꯥ ꯑꯩ ꯆꯠꯂꯒꯦ ꯕ꯭ꯔꯦꯛꯐꯥꯁ ꯇꯧꯃꯤꯟꯅꯔꯒ ꯆꯠꯂꯣꯗꯅ ꯑꯉꯥꯡꯁꯤꯡꯁꯨ ꯀꯩꯝꯇ ꯆꯥꯔꯝꯈꯤꯔꯣꯏ ꯉꯥꯟꯕ ꯃꯈꯣꯜ ꯏꯌꯥꯛ ꯌꯥꯛꯅ ꯉꯝꯃꯔꯣꯏ ꯌꯨꯝꯗ ꯆꯠꯅꯒ ꯇꯟ ꯆꯥꯔꯨꯁꯤ ꯏꯃꯥ ꯉꯥꯟꯕ ꯅꯈꯣꯜ ꯌꯥꯛꯃꯜꯂꯤ ꯇꯞꯅ ꯉꯥꯡꯉꯨ ꯌꯥꯛꯅꯤ ꯇꯥꯝꯅꯥ ꯄꯤꯕꯥꯗ ꯑꯣꯟꯁꯤꯜꯂꯛꯂꯒ ꯌꯨꯝꯗ ꯑꯣꯏꯅ ꯄꯨꯟꯅ ꯆꯥꯔꯨꯔꯒꯦ ꯄꯨꯈ꯭ꯔꯒꯦ ꯑꯩ ꯁꯥꯏꯟ ꯇꯧꯔꯝꯃꯒꯦ ꯌꯥꯔꯅꯤ ꯑꯗꯨꯝ ꯄꯨꯈ꯭ꯔꯣ ꯗ꯭ꯔꯦꯁ ꯍꯥꯞꯈꯤꯗꯧꯕ ꯂꯩꯕ꯭ꯔꯥ ꯂꯩꯇ꯭ꯔꯦ ꯇꯥꯝꯅꯥ ꯃꯆꯥ ꯑꯅꯤꯒꯤ ꯃꯈꯨꯠ ꯁꯝꯂꯒ ꯊꯣꯔꯛꯏ ꯄꯤꯕꯥꯁꯨ ꯇꯨꯡ ꯏꯟꯗꯨꯅ ꯌꯥꯎꯔꯛꯏ ꯇꯥꯝꯅꯥꯒꯤ ꯑꯦꯛꯇꯤꯚꯥꯗꯨ ꯃꯥꯅ ꯑꯣꯏꯅ ꯁꯣꯗꯨ ꯂꯧꯔꯒ ꯏꯟꯊꯣꯛꯄꯤ ꯇꯨꯜꯕꯣꯛꯁꯇ ꯌꯥꯎꯕ ꯍꯦꯜꯃꯦꯠ ꯃꯆꯥꯗꯨꯒ ꯃꯃꯥꯡꯒꯤ ꯍꯛꯇ ꯌꯥꯜꯂꯤꯕ ꯍꯦꯜꯃꯦꯠꯇꯨꯒ ꯑꯉꯥꯡ ꯑꯅꯤꯗꯨꯗ ꯎꯞꯄꯤꯔꯒ ꯐꯥꯖꯤꯟꯕꯤ ꯇꯥꯏꯕꯪꯅ ꯋꯥꯏꯠꯀꯤ ꯀꯦꯖꯨꯋꯦꯜ ꯁꯔꯠ ꯑꯃ ꯂꯤꯠꯂꯤ ꯖꯣꯒꯔ ꯑꯃꯨꯕ ꯑꯃ ꯉꯥꯟꯕꯅ ꯂꯥꯏꯠ ꯕ꯭ꯂꯨ ꯐꯨꯔꯤꯠ ꯄꯦꯟꯇꯤ ꯆꯞ ꯃꯥꯟꯅꯩ ꯍꯦꯜꯃꯦꯠ ꯍꯤꯒꯣꯛ ꯃꯆꯨꯗꯨꯒ ꯅꯨꯡꯁꯤꯃꯜꯂꯤ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯅꯤꯗꯣ ꯇꯥꯏꯕꯪꯅ ꯑꯦꯛꯇꯤꯚꯥ ꯁ꯭ꯇꯥꯔꯠ ꯇꯧꯕꯒ ꯄꯤꯕꯥꯅ ꯉꯥꯟꯕ ꯍꯥꯟꯅ ꯊꯥꯡꯒꯠꯂꯤ ꯈꯔ ꯑꯣꯏꯒꯟꯕꯅꯤꯅ ꯃꯌꯥꯏꯗ ꯊꯥꯡꯍꯟꯕꯅꯤ
ꯇꯥꯝꯅꯥꯅ ꯃꯅꯤꯡ ꯊꯪꯗꯨꯅ ꯊꯧꯗꯣꯔꯛꯂꯤ꯫ ꯀꯦꯅ ꯃꯧꯅ ꯂꯩꯕ ꯐꯪꯖꯗ꯭ꯔꯕ ꯑꯉꯥꯡꯅꯤ꯫ ꯃꯃꯥꯅ ꯁꯦꯜ ꯇꯥꯟꯗꯕꯗꯤ ꯌꯥꯗꯕꯅꯤꯅ ꯃꯈꯣꯏ ꯑꯅꯤꯃꯛ ꯁꯦꯟꯅꯕ ꯉꯝꯂꯣꯏꯗꯕꯅ ꯆꯤꯜꯗ꯭ꯔꯦꯟ ꯍꯣꯝꯗ ꯄꯤꯕꯥꯒꯤ ꯃꯅꯥꯛꯇ ꯊꯝꯈꯤꯕꯅꯤ꯫ ꯑꯃꯨꯛ ꯊꯕꯛ ꯁꯨꯇꯤ ꯂꯩꯕꯗ ꯂꯧꯕꯤꯔꯒ ꯑꯍꯤꯡ ꯑꯃ ꯃꯃꯥꯒꯤꯗ ꯊꯝꯕ, ꯑꯗꯨꯒ ꯑꯃꯨꯛꯅ ꯆꯠꯂꯒ ꯎꯅꯔꯨꯕ ꯇꯧꯕꯅꯤ꯫ ꯊꯣꯡꯒꯥꯜ ꯌꯧꯔꯛꯄꯗ ꯂꯥꯎꯕ ꯍꯧꯈ꯭ꯔꯦ ꯉꯥꯟꯕꯗꯤ ꯁꯨꯃꯥꯡꯗ ꯒꯥꯔꯤ ꯈꯥꯝꯕꯒ ꯃꯌꯥꯝꯕꯗ ꯑꯐꯤꯡ ꯑꯐꯥꯏꯗ꯫ ꯗꯗꯥ ꯀꯨꯝꯃꯣ, ꯑꯩ ꯁꯨꯁꯨ ꯇꯧꯅꯤꯡꯉꯦ꯫ ꯇꯥꯏꯕꯪꯁꯨ ꯍꯣꯕꯦ ꯀꯨꯝꯃꯤ꯫ ꯉꯥꯟꯕ ꯐꯠ ꯒꯥꯔꯤꯗꯩ ꯆꯣꯡꯊꯕꯒ ꯃꯇꯥꯏꯗ ꯆꯦꯟꯁꯤꯟꯈ꯭ꯔꯒ ꯁꯅꯥꯔꯩ ꯄꯔꯦꯡ ꯍꯧꯔꯤꯗꯨꯗ ꯇꯧꯗꯣꯏ ꯇꯧꯏ꯫ ꯇꯥꯝꯅꯥ ꯌꯥꯝ ꯊꯨꯅ ꯆꯦꯟꯁꯤꯜꯂꯒ ꯆꯤꯡꯊꯣꯛꯂꯒ ꯃꯊꯨꯟꯗꯨꯗ ꯈꯨꯄꯥꯛꯅ ꯁꯦꯠ ꯊꯥꯖꯤꯜꯂꯤ꯫ ꯆꯩ ꯂꯥꯛꯀꯅꯤꯀꯣ ꯅꯪ ꯇꯧꯍꯩꯗꯦꯃꯤ꯫ ꯋꯥꯟꯗꯨ ꯇꯧꯅ ꯃꯇꯥꯏꯗ ꯆꯠꯊꯣꯛꯏ꯫ ꯃꯊꯣꯡꯅ ꯆꯥꯗ꯭ꯔꯁꯨ ꯀꯥꯔꯟ ꯑꯃ ꯇꯧꯍꯧꯗꯕ ꯌꯥꯗꯦ꯫ ꯀꯛꯆꯦꯡ ꯈꯔ ꯆꯦꯜꯂꯤꯗꯨꯗ ꯑꯃꯨꯛ ꯇꯧꯁꯤꯜꯂꯤ꯫ ꯇꯥꯝꯅꯥꯁꯨ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯇꯥꯏꯕꯪꯁꯨ ꯃꯅꯥꯎꯗ ꯍꯥꯏꯔꯞ ꯌꯦꯡꯂꯝꯂꯒ ꯃꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅꯈꯤ꯫ ꯃꯄꯥꯟꯗꯅ ꯉꯥꯟꯕ ꯃꯥꯅ ꯊꯣꯛꯄ ꯀꯣꯏꯂꯥꯡ ꯂꯥꯡꯉꯤ, ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯩ꯫ ꯏꯁꯤꯛ ꯁꯤꯛꯄ ꯌꯨꯝꯗꯣ ꯉꯥꯟꯕꯒꯤ ꯈꯣꯟꯖꯦꯜꯗ ꯀꯣꯛ ꯆꯤꯛꯏ꯫ ꯇꯥꯝꯅꯥꯁꯨ ꯒꯦꯁꯇ ꯆꯥ ꯊꯥꯡꯒꯠꯂꯤ꯫ ꯂꯩꯔꯛꯄ ꯄꯔꯥꯊꯥꯗꯣ ꯄ꯭ꯂꯦꯠ ꯑꯃꯗ ꯍꯥꯞꯄꯤ꯫ ꯇꯥꯏꯕꯪ, ꯍꯣꯔꯦꯟ ꯃꯥꯕꯣꯛ ꯆꯥꯎꯕꯤ ꯍꯣꯏ ꯆꯤꯆꯦꯒ ꯂꯩꯔꯝꯃꯨꯀꯣ, ꯃꯃꯥ ꯀꯩꯊꯦꯜꯗ ꯆꯠꯀꯅꯤ, ꯅꯕꯥꯅꯤ ꯂꯥꯛꯄ ꯌꯥꯔꯣꯏꯀꯣ? ꯍꯣꯏ ꯍꯥꯏꯅ ꯃꯀꯣꯛ ꯅꯣꯝꯃꯤ ꯇꯥꯏꯕꯪ꯫ ꯋꯥꯒꯁꯤ ꯅꯨꯃꯤꯠ ꯊꯥ ꯌꯦꯡꯂꯒ ꯉꯥꯡꯕꯅꯤ꯫ ꯌꯥꯔꯤꯈꯩ ꯉꯥꯡꯉꯔꯣꯏꯒꯦ ꯍꯥꯏꯅ ꯂꯩꯖꯕ ꯑꯉꯥꯡꯅꯤ꯫ ꯃꯣꯔꯥ ꯃꯆꯥꯗꯨꯗ ꯇꯞꯅ ꯐꯝꯂꯒ ꯃꯈꯨꯠ ꯆꯨꯕꯥ ꯃꯦꯠꯇꯨꯅ ꯃꯃꯥꯅ ꯇꯧꯔꯤꯗꯨ ꯌꯦꯡꯉꯤ꯫ ꯆꯥ ꯂꯣꯏꯔꯛꯄ ꯇꯥꯏꯃꯤꯡꯗ ꯇꯥꯝꯅꯥꯅ ꯃꯄꯥꯟꯂꯣꯝꯗ ꯊꯣꯛꯂꯒ, ꯉꯥꯟꯕ, ꯇꯥꯕ꯭ꯔꯣ? ꯏꯃꯨꯡꯗ ꯆꯪꯉꯛꯑꯣ꯫ ꯉꯥꯟꯕꯗꯤ ꯁꯣꯝꯗ ꯊꯣꯡꯒꯥꯜꯗ ꯆꯦꯟꯊꯣꯔꯛꯏ꯫ ꯃꯃꯥꯅ ꯀꯧꯕꯗꯨ ꯇꯥꯅ ꯇꯥꯁꯤꯟꯅꯗ ꯍꯣꯠꯇꯅ ꯆꯦꯜꯂꯛꯏ꯫ ꯁꯣꯔꯣꯛ ꯋꯥꯡꯃꯗ ꯍꯩꯔꯥ ꯌꯣꯜꯂꯤꯕꯗꯨꯗꯅꯤ ꯃꯤꯠꯇꯥꯗꯨꯅ ꯄꯥꯏꯊꯣꯔꯛꯄ꯫ ꯔꯣꯗ ꯗꯤꯚꯥꯏꯗꯔꯗꯨ ꯀꯥꯔꯒ ꯐꯟ ꯆꯣꯡꯊꯣꯔꯛꯄꯗ ꯊꯧꯔꯛꯄ ꯒꯥꯔꯤ ꯑꯃꯅ ꯈꯥꯡꯊꯣꯡꯐꯣꯡꯒꯤ ꯈꯤꯇꯪ ꯉꯥꯏ꯫ ꯑꯉꯧꯕꯅ ꯒꯥꯔꯤ ꯕ꯭ꯔꯦꯛ ꯐꯥꯍꯧꯕꯒꯤ ꯐꯕꯅꯤ꯫ ꯇꯣꯡꯂꯛꯄ ꯐꯤꯔꯦꯞꯄ ꯊꯧꯔꯛꯄ ꯑꯉꯧꯕ ꯃꯤꯍꯨꯜꯒ ꯂꯣꯏꯅ ꯆꯦꯟꯊꯣꯛꯅꯩ꯫ ꯑꯦ ꯑꯉꯧꯕ ꯇꯍꯥ ꯒꯥꯔꯤꯗꯩ ꯀꯨꯝꯊꯒꯦ ꯇꯧꯕꯒ ꯃꯀ꯭ꯂꯥꯞ ꯇꯦꯟꯕ ꯉꯥꯟꯕꯅ ꯀꯥꯔ ꯃꯃꯥꯡꯗꯨꯗꯒꯤ ꯐꯟ ꯆꯣꯡꯈꯠꯂꯛꯇꯨꯅ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯃꯤ ꯌꯦꯡꯉꯛꯄꯗꯣ ꯇꯣꯡꯂꯤꯕ ꯑꯅꯤꯗꯨꯅ ꯎꯔꯤ꯫ ꯐꯤꯔꯦꯞꯄ ꯇꯞꯅ ꯒꯥꯔꯤꯗꯩ ꯀꯨꯝꯊꯩ꯫ ꯉꯥꯟꯕꯁꯨ ꯐꯤꯔꯦꯞꯄꯔꯣꯝꯗ ꯌꯦꯡꯂꯛꯏ꯫ ꯂꯤꯗꯟꯅꯗꯤ ꯀꯩꯒꯤꯅꯣ ꯒꯥꯔꯤ ꯃꯃꯥꯡ ꯆꯣꯡꯁꯤꯜꯂꯤꯁꯦ? ꯉꯥꯟꯕ ꯆꯩꯔꯛꯀꯗ꯭ꯔꯥ ꯈꯟꯅ ꯁꯣꯔ ꯃꯄꯤꯒ ꯍꯣꯜꯂꯒ ꯀꯤꯔꯨꯞ ꯌꯦꯡꯂꯝꯃꯒ ꯆꯦꯟꯈꯤꯒꯦ ꯇꯧꯕꯒ ꯐꯤꯔꯦꯞꯄꯅ ꯃꯈꯨꯠ ꯌꯥꯜꯂꯤ꯫ ꯉꯥꯟꯕ ꯇꯇꯨ ꯌꯦꯡꯂꯒ, ꯑꯪꯀꯜ ꯁꯣꯔꯤ꯫ ꯑꯉꯧꯕꯅ ꯒꯥꯔꯤ ꯊꯣꯡ ꯍꯥꯡꯉꯛꯄꯗꯨꯗ ꯉꯥꯟꯕꯁꯨ ꯌꯦꯡꯊꯣꯛꯂꯨꯏ꯫ ꯔꯤꯌꯔ ꯚ꯭ꯌꯨ ꯃꯄꯥꯗ ꯊꯦꯠꯂꯤꯕ ꯑꯪꯒꯨꯔꯗꯨ ꯎꯔꯦ꯫ ꯃꯔꯩ ꯐꯠ ꯂꯦꯛꯁꯤꯜꯂꯒ ꯃꯃꯤꯠꯇꯨꯅ ꯑꯃꯨꯛ ꯑꯪꯒꯨꯔꯗꯨꯗ ꯃꯤꯠꯇꯥꯗꯨꯅ ꯌꯦꯡꯉꯤ꯫ ꯁꯥꯔ, ꯁꯣꯛꯄ ꯖꯥꯠꯂꯥ? ꯁꯣꯛꯇ ꯃꯥꯜꯂꯦ ꯇꯥꯃꯣ꯫ ꯑꯉꯥꯡꯗꯨꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ, ꯍꯌꯦꯡꯈꯩ ꯁꯣꯔꯣꯛꯇ ꯆꯦꯟꯊꯣꯔꯛꯀꯅꯨꯀꯣ꯫ ꯉꯥꯟꯕ ꯃꯀꯣꯛꯅ ꯍꯣꯏ ꯍꯥꯏꯅ ꯅꯣꯝꯃꯤ꯫ ꯐꯤꯔꯦꯞꯄꯅ ꯃꯈꯨꯠ ꯊꯥꯗꯣꯔꯛꯄꯒ ꯀꯥꯔ ꯑꯋꯥꯡꯕꯗꯨꯗ ꯉꯝꯗꯕꯣꯏ ꯀꯥꯈꯠꯈꯤ꯫ ꯃꯤ ꯂꯥꯏ ꯀꯤꯗ꯭ꯔꯕ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯑꯣꯡꯗ ꯇꯤꯡꯉꯛ ꯀꯔꯤ ꯇꯧꯅꯤꯡꯂꯤꯕꯅꯣ ꯈꯟꯅ ꯌꯦꯡꯉꯤ꯫ ꯐꯠ ꯑꯪꯒꯨꯔ ꯆꯔꯣꯡꯗꯨ ꯂꯥꯝꯂꯒ ꯊꯠꯄꯗꯣ ꯀꯦꯜꯂꯛꯎ ꯌꯥꯗ꯭ꯔꯦ꯫ ꯃꯌꯥꯅ ꯆꯣꯡꯈꯠꯄꯣꯏ ꯆꯤꯛꯏ꯫ ꯑꯁ, ꯁꯤꯗꯤ ꯆꯥꯕ ꯌꯥꯗꯕꯤ ꯒ꯭ꯔꯦꯞꯁꯅꯤ꯫ ꯑꯉꯥꯡꯗꯨꯒꯤ ꯃꯑꯣꯡꯗꯨꯗ ꯅꯣꯛꯅꯤꯡꯉꯛꯏ ꯑꯅꯤꯃꯛ꯫ ꯑꯉꯧꯕꯅ ꯀꯨꯝꯊꯔꯛꯄ ꯉꯝꯗ꯭ꯔꯕ ꯉꯥꯟꯕꯕꯨ ꯊꯥꯡꯊꯕꯤꯔꯛꯏ꯫ ꯉꯥꯟꯕ ꯁꯦꯀꯦꯟ ꯑꯃ ꯐꯥꯎ ꯂꯦꯞꯂꯝꯗꯅ ꯁꯣꯔꯣꯛ ꯄꯥꯛꯈ꯭ꯔꯕꯗꯨꯗ ꯆꯦꯟꯈꯤ꯫ ꯑꯅꯤꯃꯛꯅ ꯄꯥꯈꯠꯅ ꯌꯦꯡꯉꯤ꯫ ꯅꯨꯡꯊꯤꯜꯋꯥꯏꯗ ꯁꯨꯔꯨ ꯁ꯭ꯀꯨꯜꯗ ꯑꯉꯥꯡ ꯎꯅꯕ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯃꯄꯥꯅ ꯎꯅꯍꯟꯒꯅꯨ ꯍꯥꯏꯔꯝꯃꯤ ꯍꯥꯏꯅ ꯁ꯭ꯀꯨꯜꯅ ꯑꯌꯥꯕ ꯄꯤꯔꯛꯇꯕꯅ ꯅꯤꯡꯕ ꯀꯥꯏꯅ ꯍꯜꯂꯛꯏ꯫ ꯄꯦꯟꯃꯟꯗꯕꯒꯤ ꯃꯌꯨꯝꯗ ꯀꯞꯄꯔꯦ꯫ ꯃꯃꯥꯁꯨ ꯃꯆꯥꯒꯤ ꯃꯇꯧꯗ ꯅꯨꯡꯉꯥꯏꯇꯦ꯫ ꯅꯪꯕꯨ ꯌꯥꯔꯦꯗ, ꯍꯌꯦꯡ ꯑꯉꯥꯡꯅ ꯆꯥꯎꯔꯀꯥꯟꯗ ꯎꯅꯧꯕ꯫ ꯃꯤꯅ ꯎꯅꯍꯟꯅꯤꯡꯗ꯭ꯔꯗꯨꯅ ꯂꯣꯠꯂꯗꯨꯕꯨ ꯅꯪꯕꯨ ꯏꯀꯥꯏꯗ꯭ꯔꯥ ꯍꯥꯏꯕꯅꯤ꯫ ꯁꯨꯔꯨꯅ, ꯋꯥ ꯂꯣꯏꯅꯈꯤꯕꯁꯨ ꯑꯩꯗꯤ ꯂꯣꯏꯅꯅꯤꯡꯈꯤꯗꯕꯅꯤ꯫ ꯅꯨꯄꯥ ꯃꯥꯅ ꯂꯣꯏꯅꯔꯒꯦ ꯈꯟꯈ꯭ꯔꯕꯅꯤꯅ ꯑꯩ ꯎꯄꯥꯏ ꯂꯩꯈꯤꯗꯦ꯫ ꯍꯧꯖꯤꯛꯅ ꯄꯤꯛꯂꯤꯕ ꯑꯉꯥꯡꯗꯣ ꯁ꯭ꯀꯨꯜꯗ ꯊꯝꯖꯤꯜꯂꯒ ꯃꯥꯅ ꯄꯥꯈꯪ ꯁꯥꯔꯒ ꯅꯨꯄꯤ ꯂꯨꯝꯕ ꯆꯠꯂꯦ ꯍꯥꯏꯕ ꯄꯥꯎ ꯐꯪꯉꯤ꯫ ꯃꯥꯅ ꯑꯩꯒ ꯈꯥꯏꯅꯕ ꯃꯇꯥꯡꯗ ꯍꯟꯖꯤꯟꯅꯒꯦ ꯈꯜꯂꯛꯇꯕꯒꯤ ꯃꯔꯝꯁꯦ ꯅꯨꯄꯤꯗꯨ ꯂꯩꯈꯤꯕꯒꯤ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯒ ꯅꯨꯄꯤ ꯑꯃꯗ ꯆꯩꯅꯥ ꯍꯥꯞꯄ ꯅꯨꯄꯤ ꯃꯥꯁꯨ ꯑꯃꯨꯛ ꯍꯟꯅ ꯅꯨꯡꯉꯥꯏꯕ ꯐꯪꯗꯕ ꯑꯣꯏꯁꯅꯨ꯫ ꯆꯪꯈꯣꯟꯕꯅ ꯅꯨꯄꯤ ꯑꯃ ꯇꯥꯟꯅꯔꯤ ꯍꯥꯏꯕꯗꯤ ꯃꯤꯒꯤ ꯃꯆꯤꯜꯗꯒꯤ ꯀꯨꯏꯔꯦ ꯇꯥꯕ꯫ ꯀꯥꯏꯅꯈ꯭ꯔꯕꯁꯨ ꯋꯥ ꯂꯣꯏꯁꯤꯟꯅꯈ꯭ꯔꯕꯁꯨ
ꯑꯗꯨꯝꯕ ꯋꯥꯔꯤꯅ ꯅꯥꯀꯣꯡ ꯌꯧꯔꯛꯄꯗ ꯁꯨꯔꯨꯗꯤ ꯅꯨꯡꯉꯥꯏꯕ ꯍꯧꯅꯗꯦ꯫ ꯅꯨꯄꯤꯗ ꯇꯥꯏꯅꯕ ꯍꯧꯅꯗꯦ, ꯅꯨꯄꯥꯗꯨꯅ ꯈꯔ ꯍꯧꯔꯝꯒꯅꯤ꯫ ꯅꯨꯄꯥꯅ ꯅꯨꯄꯥ ꯑꯣꯏꯈ꯭ꯔꯁꯨ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯅꯨꯄꯤꯒꯤ ꯑꯋꯥꯕꯗꯤ ꯈꯪꯐꯝ ꯊꯣꯛꯄꯅꯤ꯫ ꯁꯨꯔꯨ, ꯌꯥꯔꯦꯗ ꯅꯪꯕꯣ꯫ ꯏꯃꯥ, ꯑꯉꯥꯡꯗꯣ ꯂꯧꯔꯨꯔꯒ ꯁꯤꯗ ꯊꯝꯃꯁꯤꯕ꯫ ꯃꯈꯣꯏ ꯋꯥꯏꯁꯪꯅ ꯅꯨꯄꯤꯗꯣ ꯂꯧꯔꯒ ꯂꯩꯖꯈꯤꯁꯟ꯫ ꯏꯆꯥꯗꯣ ꯑꯇꯣꯝꯕꯤꯅ ꯀꯩꯗꯧꯅꯨꯡꯗ ꯑꯩꯅ ꯅꯨꯡꯁꯤꯔꯦ ꯁꯨꯃꯥꯏꯅ ꯅꯨꯡꯁꯤꯕꯤꯅꯦ ꯊꯥꯖꯗꯦ꯫ ꯃꯃꯥ ꯃꯄꯥ ꯑꯩꯈꯣꯏꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯆꯥ ꯃꯔꯥꯏꯕꯛ ꯊꯤꯍꯟꯈꯤꯕꯗꯤ ꯑꯩ ꯄꯥꯝꯗꯤꯌꯦ꯫ ꯃꯃꯥꯅ ꯊꯦꯝꯖꯤꯟꯕꯤ꯫ ꯍꯣꯏꯁꯦ, ꯈꯔ ꯂꯩꯔꯒꯅꯦ ꯈꯟꯅꯔꯒ ꯂꯣꯏꯔꯦꯍꯦ꯫ ꯁꯨꯔꯨ ꯃꯄꯤꯗꯨ ꯇꯩꯊꯣꯛꯂꯒ ꯈꯜꯂꯤ, ꯅꯨꯄꯤ ꯅꯪꯁꯨ ꯑꯩꯅ ꯈꯪꯉꯛꯄ ꯃꯤꯀꯨꯞꯇ ꯑꯐꯕꯗꯤ ꯑꯣꯏꯔꯣꯏ꯫ ꯊꯃꯣꯏꯁꯨ ꯀꯥꯏꯐꯝ ꯊꯣꯛꯄꯅꯤ꯫ ꯈꯥꯏꯅꯕꯗꯣ ꯃꯥꯗꯤ ꯄꯥꯝꯖꯈꯤꯗꯦ꯫ ꯅꯨꯄꯥꯗꯨꯅ ꯏꯒꯣ ꯑꯃꯗ ꯂꯩꯈꯤꯕꯅ ꯀꯥꯏꯅꯕ ꯇꯥꯈꯤ꯫ ꯏꯃꯨꯡ ꯑꯅꯤꯃꯛꯁꯨ ꯁꯦꯜ ꯄꯥꯏꯔꯦ ꯍꯥꯏꯅ ꯏꯒꯣ ꯃꯁꯦꯜ ꯊꯣꯝꯗꯠꯅꯕꯗ ꯅꯧꯔꯤꯕ ꯏꯃꯨꯡ ꯀꯥꯏꯅꯈꯤꯕꯅꯤ꯫ ꯉꯥꯟꯕꯤ ꯍꯣꯏꯁꯨ ꯎꯁꯤꯠꯄ ꯅꯠꯇꯦ, ꯑꯩꯈꯣꯏ ꯃꯉꯥꯏꯔꯦ ꯍꯥꯏꯅ ꯂꯩꯕꯅꯤ꯫ ꯁꯨꯔꯨꯒꯤ ꯏꯃꯨꯡꯁꯨ ꯅꯣꯏꯅ ꯎꯁꯤꯠꯇꯕ ꯌꯥꯕ ꯏꯃꯨꯡ ꯅꯠꯇꯦ ꯍꯥꯏꯅ ꯈꯔ ꯆꯦꯡꯈꯥꯏꯅꯈ꯭ꯔꯦ꯫ ꯁꯪꯒꯥꯕ ꯍꯌꯦꯡꯅꯤ, ꯑꯗꯨꯗ ꯆꯪꯒꯗꯕ ꯄꯣꯠꯂꯝ ꯈꯨꯗꯤꯡ ꯇꯥꯝꯅꯥꯅ ꯀꯩꯊꯦꯜꯗ ꯀꯥꯗꯨꯅ ꯂꯩ꯫ ꯂꯥꯏꯒꯤ ꯑꯊꯦꯟꯄꯣꯠꯁꯨ ꯁꯤꯜ ꯂꯥꯡꯉꯤ꯫ ꯙꯨꯞ, ꯀꯦꯟꯗꯜ, ꯁꯦꯝ ꯀꯣꯝꯂꯥ, ꯂꯐꯣꯏ ꯆꯪꯊꯣꯛꯄ ꯑꯁꯤꯅꯆꯤꯡꯕ꯫ ꯃꯌꯥꯝꯗꯨ ꯂꯩꯕ ꯂꯣꯏꯔꯛꯄꯗ ꯄꯨꯡ 4 ꯇꯥꯔꯦ꯫ ꯍꯥꯊꯨ ꯍꯥꯊꯨ ꯄꯣꯠꯌꯣꯝꯗꯨꯒ ꯀꯩꯊꯦꯜꯗꯒꯤ ꯊꯣꯔꯛꯄꯗ ꯃꯥꯕꯨ ꯇꯣꯏꯅ ꯍꯦꯛ ꯍꯦꯛ ꯂꯨꯝꯕ ꯂꯥꯛꯄ ꯆꯪꯈꯣꯟꯕꯒ ꯊꯦꯡꯅꯔꯦ꯫ ꯇꯥꯝꯅꯥ, ꯀꯩ ꯂꯩꯔꯝꯃꯤꯅꯣ? ꯍꯌꯦꯡ ꯏꯅꯣꯒ꯭ꯔꯦꯁꯟ ꯂꯩꯕ, ꯑꯗꯨꯒꯤ ꯄꯣꯠ ꯆꯩ ꯈꯔ ꯌꯦꯡꯉꯝꯕꯅꯦ ꯁꯥꯔ꯫ ꯑꯣꯐꯤꯁ ꯃꯐꯝ ꯀꯥꯏꯗꯅꯣ? ꯑꯩꯁꯨ ꯏꯟꯚꯥꯏꯠ ꯇꯧꯔꯛꯄ ꯌꯥꯔꯣꯏꯗ꯭ꯔꯣ? ꯁꯨꯝ ꯂꯥꯛꯀꯅꯤꯗꯅ꯫ ꯇꯥꯝꯅꯥ ꯅꯣꯛꯐꯦꯠ ꯇꯧꯅ, ꯌꯥꯝ ꯆꯥꯎꯕ ꯅꯠꯇꯝꯅꯤꯅ ꯃꯤ ꯌꯥꯝꯅ ꯏꯟꯚꯥꯏꯠ ꯇꯧꯗ꯭ꯔꯦꯗ꯫ ꯀꯩꯒꯤ? ꯀꯥ ꯍꯦꯟꯅ ꯆꯥꯎꯗ꯭ꯔꯁꯨ ꯈꯪꯅ ꯆꯥꯟꯅꯕ ꯈꯔ ꯑꯗꯨꯝ ꯏꯟꯚꯥꯏꯠ ꯇꯧꯕꯗ ꯑꯩꯁꯨ ꯌꯥꯎꯕ ꯌꯥꯏꯅ꯫ ꯅꯣꯏꯒꯤ ꯁꯔꯚꯤꯁ ꯍꯧꯕꯗ ꯑꯩꯅ ꯈꯨꯠꯂꯥꯡꯈꯥꯡ ꯀꯧꯕ ꯌꯥꯅꯤꯀꯣ? ꯑꯧ, ꯌꯥꯅꯤꯌꯦ꯫ ꯆꯪꯈꯣꯟꯕ ꯐꯣꯟ ꯄꯨꯊꯣꯛꯂꯒ ꯅꯝꯕꯔ ꯃꯦꯠꯅꯕ ꯉꯥꯏꯗꯨꯅ, ꯅꯝꯕꯔ ꯄꯤꯔꯝꯃꯣ꯫ ꯐꯣꯟ ꯄꯨꯊꯣꯛꯂꯒ ꯉꯥꯏꯔꯕꯅꯤꯅ ꯅꯝꯕꯔꯗꯨ ꯄꯤꯔꯝꯗꯕꯁꯨ ꯌꯥꯝꯅ ꯐꯖꯔꯔꯣꯏ꯫ ꯑꯣꯐꯤꯁꯀꯤ ꯑꯣꯏꯕ ꯐꯣꯟ ꯑꯃꯁꯨ ꯁꯤꯜ ꯂꯥꯡꯕ ꯅꯪꯍꯧꯗ꯭ꯔꯦ꯫ ꯇꯥꯝꯅꯥ ꯃꯥꯒꯤ ꯅꯝꯕꯔꯗꯨ ꯆꯪꯈꯣꯟꯕꯗ ꯍꯥꯏꯈꯤ꯫ ꯆꯪꯈꯣꯟꯕꯁꯨ ꯀꯣꯜ ꯇꯧꯁꯤꯜꯂꯛꯂꯒ, ꯑꯩꯒꯤ ꯅꯝꯕꯔꯅꯤ, ꯁꯦꯞ ꯇꯧꯁꯤꯜꯂꯨꯀꯣ, ꯆꯠꯂꯨꯈꯤꯒꯦ ꯑꯗꯨꯗꯤ꯫ ꯍꯥꯏꯔꯝꯂꯒ ꯆꯪꯈꯣꯟꯕ ꯒꯥꯔꯤꯗ ꯀꯥꯈꯠꯂꯛꯏ꯫ ꯀꯣꯀꯤꯂꯥꯁꯨ ꯌꯥꯎꯏ, ꯃꯥꯒꯤ ꯊꯤꯀꯥ ꯄꯨꯟꯕ ꯑꯍꯜꯅꯤ꯫ ꯀꯣꯀꯤꯂꯥꯅ ꯍꯥꯏ, ꯃꯣꯏꯒꯤ ꯊꯪꯅꯕꯗꯒꯤ ꯑꯩꯅ ꯏꯇꯩꯃ ꯑꯃꯨꯕꯤ ꯍꯥꯏꯕꯗꯣ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯦ꯫ ꯃꯆꯦ ꯑꯃ ꯂꯩ, ꯃꯄꯥ ꯃꯄꯥ ꯄꯣꯛꯃꯤꯟꯅꯕ, ꯑꯗꯨꯗ ꯍꯥꯏꯐꯦꯠ ꯍꯪꯈꯤꯒꯦ ꯍꯥꯏ꯫ ꯍꯣꯠꯅꯕ ꯌꯥꯝꯅ ꯀꯟꯕ ꯑꯉꯥꯡꯅꯤ ꯍꯥꯏ꯫ ꯆꯪꯈꯣꯟꯕꯅ, ꯃꯥꯒꯤ ꯍꯁꯕꯦꯟꯗꯣ ꯁꯤꯈ꯭ꯔꯦ ꯍꯥꯏꯕ꯭ꯔꯥ ꯇꯥꯃꯣ? ꯁꯤꯕꯃꯛꯇꯤ ꯁꯤꯗ ꯃꯥꯜꯂꯦ꯫ ꯃꯆꯦꯗꯣ ꯑꯁꯣꯝ ꯁꯦꯔꯧꯗ ꯃꯌꯨꯝ ꯄꯥꯟꯕ, ꯑꯗꯣꯝꯗ ꯂꯩꯁꯥꯔꯤꯉꯩ ꯀꯨꯏꯅ ꯂꯩꯔꯨꯕꯖꯥꯠꯅꯤ꯫ ꯑꯗꯨꯗ ꯑꯗꯣꯝꯗ ꯇꯥꯕ ꯈꯨꯟ ꯑꯃꯗ ꯃꯌꯨꯝ ꯄꯥꯜꯂꯨꯔꯒ ꯂꯥꯟꯗꯒꯤ ꯅꯨꯄꯥꯗꯣ ꯑꯗꯨꯝ ꯊꯤꯕ ꯐꯪꯈꯤꯗ꯭ꯔꯦ ꯍꯥꯏ꯫ ꯂꯥꯟꯗ ꯁꯣꯛꯍꯧꯔꯤꯕꯁꯦ ꯀꯥꯆꯤꯟ ꯀꯣꯌꯥꯗ ꯇꯥꯕ ꯈꯨꯟꯖꯥꯅ ꯑꯅꯝꯕꯅꯤ ꯏꯕꯨꯡꯉꯣ꯫ ꯈꯨꯟ ꯉꯥꯛꯄꯗ ꯂꯩꯈꯤꯗꯕ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯃꯆꯦꯒꯤ ꯅꯨꯄꯥꯗꯨꯁꯨ ꯏꯪꯅ ꯆꯤꯛꯅ ꯋꯥꯠꯇ ꯄꯥꯗꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯂꯝꯂꯁꯨ ꯂꯣꯏꯕ ꯅꯥꯏꯕ ꯂꯟ ꯊꯨꯝꯅꯤꯅ ꯂꯣꯏꯁꯤꯜꯂꯛꯄꯗꯒꯤ ꯁꯨꯗ ꯅꯣꯝꯗꯕꯗꯤ ꯌꯥꯗꯕꯅꯤꯅ ꯁꯤꯗ ꯂꯥꯛꯑꯒ ꯍꯣꯇꯦꯜ ꯁꯤꯟꯕꯤꯔꯒ ꯍꯥꯡꯈꯤꯕ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯆꯪꯈꯣꯟꯕ ꯅꯨꯄꯥꯗꯨ ꯍꯜꯂꯛꯇ꯭ꯔꯦ ꯍꯥꯏꯔꯕꯁꯨ ꯇꯥꯝꯅꯥꯕꯨ ꯄꯥꯝꯖꯕꯒꯤ ꯃꯄꯨꯛ ꯃꯅꯨꯡꯗ ꯍꯔꯥꯎꯔꯤ꯫ ꯍꯜꯂꯛꯂꯔꯣꯏꯗ ꯀꯩꯁꯨ꯫ ꯋꯥꯗꯣ ꯑꯃꯨꯛꯇꯪ ꯍꯧꯗꯣꯛꯂꯒ ꯍꯥꯏꯔꯛꯄꯅꯤ, ꯉꯥꯏꯔꯁꯤ꯫ ꯃꯣꯏꯅ ꯌꯥꯔꯛꯑꯗꯤ ꯏꯃꯥꯍꯣꯏ ꯊꯥꯔꯒ ꯑꯍꯜꯁꯤꯡꯒꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯍꯟꯕꯁꯨ ꯌꯥꯅꯤꯗ꯫ ꯂꯦꯝꯅ ꯃꯥꯕꯨ ꯑꯩꯒꯤꯗ ꯄꯨꯕꯗꯣ ꯑꯩ ꯄꯥꯝꯃꯤ ꯇꯥꯃꯣ꯫ ꯌꯥꯔꯛꯇ꯭ꯔꯒꯅ ꯌꯥꯔꯛꯇꯕꯒꯤ ꯊꯣꯛꯄ ꯈꯟꯅꯕ ꯇꯥꯔꯦꯗꯅ꯫ ꯆꯪꯈꯣꯟꯕꯁꯨ ꯏꯃꯨꯡ ꯃꯅꯨꯡꯅ ꯑꯌꯥꯕ ꯄꯤꯔꯛꯄꯒ ꯇꯥꯝꯅꯥꯅ ꯃꯁꯛ ꯃꯇꯧ ꯐꯖꯕꯒ ꯏꯒꯣ ꯑꯃꯗ ꯑꯩꯅ ꯑꯄꯥꯝꯕ ꯈꯨꯗꯤꯡ ꯉꯝꯗ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯅꯥꯄꯜꯃꯛꯅꯤ꯫ ꯇꯥꯝꯅꯥ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯀꯩ ꯀꯩꯅꯣ ꯈꯔꯗꯤ ꯇꯧꯔꯛꯀꯗꯧꯔꯤ꯫ ꯄꯣꯠ ꯆꯩ ꯈꯨꯗꯤꯡꯃꯛ ꯁꯪꯒꯥꯒꯗꯧꯔꯤꯕ ꯔꯨꯝꯗꯨꯗ ꯄꯨꯁꯤꯜꯂꯛꯇꯨꯅ ꯊꯝꯂꯝꯃꯤ꯫ ꯔꯤꯕꯟꯅ ꯆꯤꯡꯕꯁꯨ ꯁꯦꯝ ꯁꯥꯗꯨꯅ ꯂꯣꯏꯅ ꯊꯝꯂꯦ꯫ ꯑꯋꯥꯠ ꯑꯄꯥ ꯀꯔꯤ ꯀꯔꯤ ꯈꯜꯂꯤ, ꯀꯩꯁꯨ ꯋꯥꯠꯇ꯭ꯔꯦ꯫ ꯆꯥꯅ ꯊꯛꯅꯕꯁꯨ ꯍꯌꯦꯡ ꯑꯌꯨꯛ ꯁꯣꯏꯗꯅ ꯃꯇꯝ ꯆꯥꯅ ꯌꯧꯔꯛꯅꯕ ꯐꯣꯟ ꯍꯟꯖꯤꯜꯂꯒ ꯇꯧꯈ꯭ꯔꯕꯅꯤ꯫ ꯅꯧꯅ ꯈꯜꯂꯕ ꯁ꯭ꯇꯥꯐ ꯃꯈꯣꯏ ꯈꯔꯗꯨꯁꯨ ꯋꯥꯆꯦꯞ ꯒ꯭ꯔꯨꯞꯇ ꯏꯟꯚꯥꯏꯠ ꯄꯤꯈ꯭ꯔꯦ꯫ ꯄꯨꯝꯅꯃꯛ ꯑꯃꯃꯝꯇꯪ ꯈꯜꯂꯤꯉꯩ ꯔꯨꯝꯗꯨꯒꯤ ꯋꯥꯡꯃꯗꯒꯤ ꯅꯨꯄꯥ ꯑꯃꯅ, ꯇꯥꯝꯅꯥ ꯍꯥꯏꯁꯦ ꯀꯅꯥ ꯑꯣꯏꯕꯤꯗꯣꯏꯅꯣ? ꯇꯥꯝꯅꯥꯅ ꯐꯠ ꯑꯣꯟꯊꯣꯛꯂꯒ ꯉꯛꯂꯞꯅ ꯆꯪꯁꯤꯜꯂꯤ꯫
ꯑꯩ ꯏꯁꯥꯅꯦ ꯀꯩ ꯍꯥꯏꯕꯤꯒꯗꯕꯅꯣ? ꯅꯨꯄꯥꯗꯨꯅ ꯃꯈꯨꯠꯇ ꯄꯥꯏꯔꯛꯂꯤꯕ ꯄꯦꯄꯔ ꯕꯦꯒꯇꯨ ꯄꯤꯔꯒ ꯇꯥꯝꯅꯥꯗ ꯄꯤꯌꯣꯅ ꯃꯈꯥꯗ ꯅꯨꯄꯥ ꯑꯃꯅ ꯁꯤꯟꯅꯔꯝꯕ꯫ ꯀꯅꯥꯅ ꯑꯣꯏꯔꯕꯅꯣ ꯈꯟꯅ ꯇꯥꯝꯅꯥꯁꯨ ꯕꯦꯒꯇꯨ ꯂꯧꯁꯤꯜꯍꯧꯏ꯫ ꯅꯨꯄꯥꯗꯨꯁꯨ ꯍꯜꯂꯒ ꯆꯠꯈ꯭ꯔꯦ꯫ ꯕꯦꯒꯇꯨ ꯂꯦꯞꯅ ꯂꯦꯞꯅ ꯍꯥꯡꯗꯣꯛꯂꯨꯕꯗ ꯃꯨꯒꯥꯒꯤ ꯁꯥꯔꯤ ꯂꯦꯚꯦꯟꯗꯔꯗꯒꯤ ꯌꯥꯝꯅ ꯌꯥꯛꯊꯣꯛꯄ ꯃꯆꯨꯒꯤ ꯑꯃ ꯌꯥꯎꯔꯝꯃꯤ꯫ ꯉꯛꯄꯅ ꯈꯝ ꯊꯦꯡꯉꯤ꯫ ꯌꯥꯎꯔꯝꯂꯤꯕ ꯀꯥꯔꯗꯇꯨꯗ ꯏꯔꯤꯕ ꯋꯥꯔꯗ ꯈꯔꯗꯨꯁꯨ ꯄꯥꯏ: "Please wear this for tomorrow's function." ꯆꯪꯈꯣꯟꯕ ꯑꯣꯏꯔꯤꯗ꯭ꯔꯥ ꯈꯜꯂꯤ꯫ ꯉꯁꯥꯏ ꯈꯪꯍꯧꯕꯗꯨꯗ ꯃꯃꯜ ꯌꯥꯝꯂꯕ ꯁꯥꯔꯤꯗꯨ ꯁꯦꯠꯄ ꯍꯧꯅꯗꯦ꯫ ꯍꯥꯊꯨ ꯍꯥꯊꯨ ꯈꯥꯎꯗꯨ ꯄꯥꯏꯔꯒ ꯁ꯭ꯇꯦꯌꯔꯗꯒꯤ ꯆꯦꯟꯊꯔꯛꯏ꯫ ꯕꯤꯜꯗꯤꯡ ꯃꯄꯥꯟꯗ ꯊꯣꯔꯛꯂꯒ ꯅꯥꯛ ꯌꯦꯠ ꯌꯦꯡꯉꯤ꯫ ꯐꯤꯔꯦꯞꯄ ꯇꯥꯝꯅꯥꯅ ꯀꯣꯌꯦꯡ ꯌꯦꯡꯕꯗ ꯎꯔꯦ꯫ ꯍꯜꯂꯒꯦ ꯍꯥꯏꯅ ꯒꯥꯔꯤꯗ ꯀꯥꯈꯠꯀꯦ ꯇꯧꯔꯝꯕ ꯇꯞꯅ ꯀꯨꯝꯊꯔꯛꯂꯒ ꯇꯥꯝꯅꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯇꯥꯝꯅꯥ ꯐꯤꯔꯦꯞꯄꯗ ꯉꯛꯅ ꯆꯤꯡꯅꯅ ꯌꯦꯡꯉꯤ꯫ ꯃꯤꯠꯌꯦꯡꯒꯤ ꯄꯥꯎꯈꯨꯝ ꯐꯤꯔꯦꯞꯄꯅ ꯏꯔꯦꯝ ꯂꯦꯝꯅ ꯄꯤꯔꯛꯏ: "ꯀꯅꯥꯅ ꯅꯠꯇꯦ, ꯑꯩꯅ ꯂꯩꯕꯅꯤ, ꯍꯌꯦꯡ ꯁꯦꯠꯂꯝꯃꯨ." ꯇꯥꯝꯅꯥ ꯕꯦꯒꯇꯨ ꯄꯤꯔꯒ "ꯃꯃꯜ ꯇꯥꯡꯕ ꯄꯣꯠꯁꯛꯇꯤ ꯈꯨꯗꯣꯜ ꯑꯣꯏꯅ ꯂꯧꯕ ꯉꯝꯃꯣꯏ." ꯐꯤꯔꯦꯞꯄ ꯂꯧꯗꯦ꯫ ꯏꯂꯦꯝ ꯂꯦꯝꯅ ꯄꯣꯀꯦꯠ ꯑꯅꯤꯗ ꯃꯈꯨꯠ ꯑꯅꯤꯃꯛ ꯍꯨꯝꯖꯤꯟꯗꯨꯅ ꯂꯦꯞꯂꯤ꯫ ꯊꯧꯔꯝꯕ ꯃꯃꯤꯠ ꯑꯅꯤꯅ ꯈꯨꯔꯞ ꯌꯦꯡꯗꯨꯅ "ꯈꯨꯗꯣꯜ ꯍꯥꯏꯕꯁꯤꯗꯤ ꯈꯨꯗꯣꯜꯅꯤ, ꯄꯤꯈ꯭ꯔꯕꯅꯤ, ꯅꯪꯒꯤꯅꯤ ꯍꯥꯏꯅ." "ꯑꯩ ꯄꯥꯝꯗꯦ, ꯍꯟꯗꯣꯛꯈꯣ." "ꯈꯨꯗꯣꯜꯁꯤꯅ ꯅꯪꯕꯨ ꯍꯟꯖꯤꯟꯅ ꯑꯩꯅ ꯐꯥꯅꯕꯅꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯌꯥꯅꯤꯡꯗ꯭ꯔꯤꯕ꯭ꯔꯥ? ꯑꯩ ꯄꯥꯝꯗꯕꯒꯤꯅꯤ. ꯉꯁꯤꯅ ꯑꯍꯥꯟꯕꯁꯨ ꯅꯠꯇꯦ. ꯑꯩꯅ ꯅꯪꯒꯤ ꯐꯤꯖꯣꯜ ꯂꯩꯕꯁꯨ ꯇꯣꯏꯅ ꯂꯩꯗꯦ ꯍꯥꯏꯗꯨꯅ ꯁꯥꯎꯔꯤꯕ꯭ꯔꯥ? ꯅꯨꯡꯇꯤꯒꯤ ꯅꯪꯅ ꯆꯠꯅꯤꯡꯕ ꯃꯐꯝꯗ ꯄꯨ ꯍꯥꯏꯔꯕꯁꯨ ꯄꯨꯒꯦ." ꯇꯥꯝꯅꯥ ꯕꯦꯒꯇꯨ ꯃꯈꯥꯗ ꯊꯝꯒꯦ ꯇꯧꯕꯒ ꯐꯤꯔꯦꯞꯄꯅ "ꯁꯤ ꯍꯦꯛ ꯂꯧꯁꯤꯟꯈꯤꯗꯕꯗ ꯑꯩꯈꯣꯏ ꯑꯅꯤ ꯑꯦꯐꯤꯌꯔꯁ ꯂꯩꯅꯩ ꯍꯥꯏꯅ ꯅꯪꯕꯨ ꯕ꯭ꯂꯦꯛꯃꯦꯜ ꯇꯧꯔꯛꯀꯅꯤ." "ꯑꯗꯨꯏꯗꯤ" ꯍꯥꯏꯔꯒ ꯐꯤꯔꯦꯞꯄꯒꯤ ꯄꯨꯛꯋꯥꯏꯗꯨꯗ ꯊꯣꯛ ꯄꯤꯁꯤꯜꯂꯒ ꯃꯈꯨꯠ ꯑꯅꯤꯅ ꯀꯣꯜꯍꯜꯂꯝꯗꯨꯅ ꯍꯜꯂꯒ ꯐꯤꯡꯅ ꯆꯪꯈꯤ꯫ ꯑꯅꯝ ꯀꯟꯕꯤ ꯑꯗꯨꯗ ꯅꯨꯡꯁꯥ ꯁꯣꯔ ꯑꯃ ꯍꯣꯟꯗꯣꯛꯂꯒ ꯌꯦꯡꯉꯤ ꯐꯤꯔꯦꯞꯄ꯫ ꯄ꯭ꯔꯄꯣꯛ ꯍꯟꯖꯤꯜꯂꯒ ꯇꯥꯟꯅꯔꯛꯏ꯫ ꯑꯗꯨꯃꯁꯨ ꯂꯧꯗ꯭ꯔꯦ ꯈꯥꯡꯂꯃꯛꯇꯗ꯫ ꯃꯃꯥꯡꯗꯨꯗ ꯆꯞ ꯂꯦꯞꯁꯤꯜꯂꯤ꯫ ꯃꯥꯅ ꯑꯃꯨꯛ ꯃꯈꯨꯠꯅ ꯅꯝꯗꯨꯅ ꯄꯤꯁꯤꯜꯂꯤ: "ꯑꯩꯅ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤ ꯃꯍꯤꯡꯒ ꯃꯃꯜ ꯆꯥꯟꯅꯗꯕ ꯐꯤꯖꯣꯜ ꯑꯩ ꯁꯦꯠꯂꯣꯏ. ꯑꯩꯒꯤ ꯊꯕꯛꯁꯤꯒ ꯄꯤꯔꯛꯏꯕ ꯐꯤꯖꯣꯜꯁꯤꯒ ꯆꯥꯟꯅꯗꯦ. IAS ꯑꯣꯐꯤꯁꯔ ꯑꯃꯒꯤ ꯃꯪꯂꯥꯟ ꯑꯣꯏꯔꯤꯕ ꯅꯪꯕꯨ ꯊꯥꯛ ꯅꯦꯝꯕ ꯍꯧꯅꯗꯦ." ꯍꯥꯏꯗꯨꯅ ꯅꯝꯗꯅ ꯄꯤꯁꯜꯂꯝꯃꯒ ꯐꯤꯔꯦꯞꯄ ꯃꯈꯣꯡ ꯌꯥꯡꯂꯞ ꯊꯥꯡꯗꯨꯅ ꯊꯣꯔꯛꯏ꯫ ꯒꯥꯔꯤꯗ ꯏꯔꯦꯝ ꯂꯦꯝꯅ ꯀꯥꯈꯠꯂꯒ ꯑꯉꯧꯕꯅ ꯊꯧꯔꯛꯂꯦ꯫ ꯐꯤꯔꯦꯞꯄꯅ ꯃꯌꯨꯝ ꯍꯜꯂꯛꯄꯗ ꯏꯃꯨꯡ ꯃꯥꯡꯒꯣꯜ ꯄꯨꯝꯃꯝ ꯃꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯦꯡꯉꯦ, ꯕꯣꯔꯤꯁ ꯍꯣꯏꯒ ꯉꯥꯏꯍꯥꯛꯁꯨ ꯄꯨꯜꯂꯨꯕꯒ ꯄꯨꯡ 9 ꯇꯥꯔꯝꯂꯅꯤ꯫ ꯃꯃꯥꯗꯨ ꯀꯔꯣꯝ ꯆꯠꯈ꯭ꯔꯕꯅꯣ ꯈꯟꯅ ꯇꯨꯡꯃꯥꯡ ꯅꯥꯛ ꯌꯦꯠꯇ ꯁꯃꯤꯜ ꯐꯪꯕ꯭ꯔꯥ ꯈꯟꯅ ꯅꯥꯀꯣꯡ ꯁꯦꯡꯗꯣꯛꯏ꯫ ꯇꯥꯟꯖꯥꯗꯨꯗ ꯊꯣꯏꯁꯨ ꯆꯪꯂꯛꯏ꯫ "ꯑꯦ ꯗꯗꯥ ꯍꯜꯂꯛꯑꯕꯣ? ꯌꯥꯝ ꯊꯦꯡꯉꯤꯅ ꯉꯁꯤꯗꯤ." "ꯏꯃꯥꯗꯤ ꯃꯁꯥ ꯉꯝꯗꯦꯅ ꯍꯤꯞꯈ꯭ꯔꯦ." ꯐꯤꯔꯦꯞꯄ ꯄꯤꯁꯨꯝ ꯈꯨꯖꯤꯟꯈꯤ꯫ "ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯇꯧꯈ꯭ꯔꯕꯅꯤ ꯅꯤꯡꯉꯥꯏ. ꯅꯕꯗꯤꯞ ꯆꯠꯂꯨꯕꯗꯒꯤ ꯀꯩꯅꯣꯃ ꯇꯧꯔꯒ ꯍꯜꯂꯛꯈ꯭ꯔꯦ." ꯅꯣꯡꯊꯥꯡꯅ ꯊꯣꯛꯈꯤꯕ ꯋꯥꯔꯤꯗꯨ ꯇꯝꯈꯤꯕꯒꯤꯔꯥ ꯐꯤꯔꯦꯞꯄ ꯊꯣꯏꯗ ꯍꯥꯏ: "ꯆꯥꯛꯇꯤ ꯂꯣꯏꯈ꯭ꯔꯕ꯭ꯔꯥ?" "ꯂꯣꯏꯔꯦ, ꯆꯠꯂꯣ ꯄꯨꯔꯛꯑꯣ." ꯍꯥꯏꯔꯝꯗꯨꯅ ꯐꯤꯔꯦꯞꯄ ꯗ꯭ꯔꯦꯁ ꯍꯣꯡꯗꯕꯤꯗ ꯃꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯁꯅꯥꯌꯥꯏꯗꯣ ꯆꯦꯞꯇꯨꯅ ꯍꯤꯞꯂꯒ ꯂꯩꯔꯝꯃꯤ꯫ ꯀꯥꯒꯤ ꯃꯩꯒ ꯂꯣꯏꯅ ꯃꯨꯊꯠꯂꯝꯃꯤ꯫ ꯐꯤꯔꯦꯞꯄ ꯁ꯭ꯋꯤꯆ ꯑꯣꯟ ꯇꯧꯗꯨꯅ ꯃꯩ ꯊꯥꯜꯂꯒ ꯃꯅꯥꯛꯇ ꯆꯪꯉꯛꯏ꯫ ꯐꯃꯥꯡꯗꯨꯗ ꯂꯦꯞꯂꯒ "ꯏꯃꯥ, ꯉꯁꯥꯏꯁꯨ ꯆꯥꯛ ꯆꯥꯗꯦ ꯍꯥꯏꯁꯦ ꯀꯩꯒꯤꯅꯣ?" "ꯑꯩꯅ ꯆꯥꯛ ꯆꯥꯕ ꯆꯥꯗꯕ ꯅꯪꯒ ꯀꯔꯤ ꯃꯔꯤ ꯂꯩꯅꯒꯦ?" "ꯏꯃꯥ, ꯅꯤꯡꯉꯥꯏꯗꯣ ꯃꯇꯥꯡ ꯆꯥꯗꯦ." ꯊꯣꯏꯅ ꯆꯥꯛ ꯄꯨꯁꯤꯜꯂꯛꯏ꯫ "ꯊꯣꯏ, ꯏꯃꯥꯁꯦ ꯆꯥꯛ ꯄꯤꯖꯧ." ꯁꯅꯥꯌꯥꯏꯅ "ꯊꯣꯛꯈ꯭ꯔꯣꯗꯤ ꯊꯣꯛꯈ꯭ꯔꯣ. ꯑꯩꯅ ꯆꯥꯅꯤꯡꯗꯦ ꯍꯥꯏꯔꯦꯗꯅ. ꯅꯣꯏ ꯆꯥꯐꯝ ꯊꯣꯛꯄ ꯆꯥꯔꯨꯆꯣ. ꯑꯩ ꯆꯥꯅꯤꯡꯗꯦ." "ꯏꯃꯥꯅ ꯄꯦꯟꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ?" "ꯄꯦꯟꯗꯕꯒꯤ ꯄꯦꯟꯗꯕ ꯉꯥꯛꯇꯅꯤ. ꯑꯄꯦꯟꯕ ꯍꯥꯏꯕꯗꯣ ꯅꯪꯅ ꯉꯁꯤꯐꯥꯎ ꯇꯧꯈ꯭ꯔꯕ꯭ꯔꯣ?" "ꯏꯃꯥ, ꯀꯩꯒꯤꯅꯣ ꯑꯁꯨꯛ ꯌꯥꯝꯅ ꯏꯃꯥꯅ ꯑꯩꯕꯨ ꯂꯨꯍꯣꯡꯍꯟꯅꯤꯡꯉꯤꯁꯦ?" "ꯑꯩ ꯁꯣꯟꯖꯤꯜꯂꯛꯑꯦ ꯐꯤꯔꯦꯞꯄ. ꯃꯄꯨꯡ ꯐꯥꯕ ꯏꯃꯨꯡ ꯑꯩ ꯎꯅꯤꯡꯉꯤ. ꯋꯥꯐꯝ ꯑꯁꯦ ꯀꯌꯥꯔꯛ ꯍꯥꯏꯈꯣ ꯍꯥꯏꯕꯅꯣ? ꯅꯪꯅ ꯌꯥꯗ꯭ꯔꯤꯐꯥꯎ ꯏꯃꯥꯗ ꯆꯥꯛ ꯆꯥꯁꯤ ꯍꯥꯏꯒꯅꯨ. ꯑꯩꯕꯨ ꯆꯥꯛ ꯆꯥꯎ ꯍꯥꯏꯔꯗꯤ ꯏꯃꯥꯅ ꯁꯤꯜꯂꯤꯕ ꯂꯨꯍꯣꯡꯕꯁꯦ ꯅꯪ ꯌꯥꯎ." ꯐꯤꯔꯦꯞꯄ ꯈꯨꯝꯈꯤꯗ꯭ꯔꯦ꯫ ꯁꯅꯥꯌꯥꯏ ꯃꯄꯤ ꯇꯥꯅ ꯃꯆꯥꯗ ꯌꯦꯡꯉꯤ꯫ ꯃꯄꯨꯛꯅꯤꯡ ꯄꯪꯅꯨꯡꯗ ꯅꯨꯡꯁꯤꯔꯦ꯫ ꯃꯅꯨꯡ ꯀꯜꯂꯤꯅꯤ ꯍꯥꯏꯅ ꯃꯃꯥꯅ ꯆꯔꯥ ꯍꯦꯜꯂꯗꯨ ꯐꯥꯎꯕ ꯅꯨꯡꯁꯤꯕ ꯄꯣꯛꯇ꯭ꯔꯦ ꯍꯥꯏꯅ ꯄꯪꯋꯥꯗ ꯋꯥꯔꯧꯗꯨꯅ
ꯃꯄꯤꯗꯣ ꯆꯗꯨꯝ ꯆꯗꯨꯝ ꯅꯥꯟꯊꯔꯤ ꯑꯍꯜ ꯑꯣꯏꯔꯛꯂꯗꯤ ꯑꯉꯥꯡ ꯑꯣꯜꯂꯛꯏ ꯍꯥꯏꯕꯗꯣ ꯁꯅꯥꯌꯥꯏꯗ ꯇꯥꯔꯦ ꯊꯣꯏꯁꯨ ꯋꯥ ꯂꯥꯡꯒ ꯉꯥꯡꯐꯝ ꯑꯃꯠꯇ ꯈꯪꯗꯦ ꯐꯤꯔꯦꯞꯄꯒꯤ ꯃꯇꯧꯃꯛꯅꯤ ꯁꯅꯥꯌꯥꯏꯒꯤ ꯅꯤꯡꯉꯥꯏꯃꯛꯅꯤ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯍꯥꯏꯕꯤꯔꯛꯇ꯭ꯔꯕ ꯐꯤꯔꯦꯞꯄꯗ ꯋꯥꯔꯧꯅ ꯌꯦꯡꯂꯝꯂꯒ ꯐꯃꯨꯡꯗꯒꯤ ꯐꯠ ꯀꯨꯝꯊꯔꯛꯏ ꯇꯍꯥ ꯇꯍꯥ ꯁꯥꯎꯅ ꯀꯥꯗꯒꯤ ꯊꯣꯛꯈꯤꯕꯗ ꯁꯅꯥꯌꯥꯏꯗꯨ ꯆꯠꯄ ꯉꯝꯗꯅ ꯇꯨꯈ꯭ꯔꯦ ꯊꯣꯏ ꯐꯤꯔꯦꯞꯄ ꯆꯦꯟꯁꯤꯟꯗꯨꯅ ꯁꯅꯥꯌꯥꯏꯕꯨ ꯍꯧꯒꯠꯄꯤ ꯆꯔꯥ ꯑꯅꯤꯔꯛ ꯍꯦꯟꯕꯗ ꯁꯣꯟꯒ ꯁꯣꯟꯕꯒ ꯐꯤꯕꯝ ꯆꯥꯈꯤꯗ꯭ꯔꯦ ꯃꯥꯁꯣ ꯆꯥ ꯈꯔ ꯆꯥꯗ꯭ꯔꯗꯤ ꯍꯣꯁꯄꯤꯇꯥꯂꯥꯏꯁ ꯇꯧꯕ ꯁꯣꯏꯗ꯭ꯔꯦ ꯈꯔ ꯆꯥꯁꯤꯕ ꯐꯤꯔꯦꯞꯄꯗ ꯍꯧꯖꯤꯛꯁꯨ ꯋꯥꯔꯧꯅ ꯌꯦꯡꯂꯒ ꯃꯆꯥꯒꯤ ꯄꯥꯎꯈꯨꯝ ꯉꯥꯏꯔꯤ ꯐꯤꯔꯦꯞꯄ ꯃꯃꯥꯒꯤ ꯃꯇꯧꯗꯨꯗ ꯋꯥ ꯍꯥꯏꯅꯕ ꯃꯆꯤꯟ ꯀꯥꯡꯂꯛꯏ ꯏꯃꯥ